Manipur-da thok-liba erang asi Kuki ga soknaba lan natte. Mapan Leibak-Tagi Lakpa drug Mafia sing na Thok-Hanba Lan-Ni haina Chief Minister N Biren fongdokkhre. Wafam asi All Manipur Working Journalists Union amju hongdokhiba yankai surakpaga mari lenana pangthokpa thoramda Chief Minister na fongdokhibani. Thoramadu Imphal ki Major Kholda leiba Manipur Press Club ta pangthokhibani. Athoiba mitungdin oina saruk yakiba Chief Minister N Biren na luchingduna. Thoramadu da saruk yakiba sing na Press Club ta leiba pawmisingi ningsing khubamda haikaleka tamduna ikai khumna bodki. Thoramadu da amjugi Golden Jubilee Souvenir amaga loina Know Your Sanctuaries and Wetland Koba larik amashu pomki. Athoiba mitunglen ki warul piraduna Chief Minister N Biren hai Manipur ki housing lairiba chiraba tanja sida aikoi punsanwa mathau tai. India ki manung chana laiba state ama oibana koina pamba sing khudakta thabak to onthokpa yadi. Masida paliba lenga kasana mathau tawdi haina lawba langini hainasu fongdokhi. Housing thokliba erang asagi matangda puning chingsiladuna Chief Minister hai thokliba erang asi Kuki ga soknaba lan natte Mapan Leibak-Tagi Lakpa drug Mafia singna Thok-Hanba Lan-Ni lengang na sakhanglaba furup masel marakta nungsinataba amadi yangthinaba leite lengang nasu makoi gi mayokta thabak tawde makoi nasu lenga ki mayokta thabak tawde haina Chief Minister na fongdokhi. Internet service thinkibagi matangda paladuna Chief Minister na makhata na hai social media ki kuthangda aranba pau sandokpana thokliba erang asi hena pakthok chawthoknaba maram oirakpadagi internet thingbagi thabak paikhalakpani miyam nasu yariba makai aranba pau sandokpa amadi tabada nuaitaba wahiwata sizinaduna furup amabu chaiba ngangba tawbagi thabak tawbiganu haina apel tawkibaga loinana athuba matamda review tawduna internet service da thamlamba athingba lokthoklagani haina Chief Minister na fongdokhi. Ekoi hujik amna chiraba tanjanina ekoi punsinarkanda asoiba angamba thoktanaba laktanaba mayamdagi suggestion advice pami tasengbadi ekoi hujik songiba lasi Kuki ga lan natte mapandagi laiba illegal migrants adu loinana drugs mafia sigi kangbu siga tawlagi nadu Manipur gi hujik oidaiba adu tungda oihogudaba kharasi ka khallakana maina state ko tawluguni ekoi toyona aranba kahenba kasido jin kada natte baina election tawjadi even ai henga langol waitho mafam khuding da ne tawjadi adu one community on the pushing he hone bi adu please ai gi media gi friends na madu gi mayam da chunthubio community am tagi against ai work to day to roi ai net ki kali gi dum ai gi chalaga ai review to ge wa hang so se to bu mayam da ina once again ai na appeal to ge se kadi ko irang ma sa ma thok ko have to exaggerate to na ba inside to na ba madu gi chawthong na ba gi portion tang ta bi gi sina ma puni ga appeal to ge adu ga phogdu ma thok ko to ma tanda anytime CM gi office la ga or ai bu mantri mandol mayam tharo से MLA थारो से खागा नरगा मैटर दु मतम मतम gi scope tong no tok jage du mayam gi pame ga potoi het han gi bagai khanna ga tok jage Nakalamaromda amjuna chay yankai surakpaga iroinana yonanasinasu mapung marai faba hengalakli haina yonanasagi President Bijoy kakching tabamna fongdorali magna makha tan hai yonanasagi makha da leriba pawmi sing masagi mathau khangna mathau tawri adubu leibak irang tholakpa matamda pawmi nataba singna praise thaba jacket lituna irang marakta changsilakpa asena tasengna pawgi lamda thabak tawriba singda khudong chadaba piri Hiramasaga mari lenina karigumba press ki jacket lilabasu chingnaba leirabadi ID card ningthina check tawbiu haina police ki makok thongba officer singda khangan kiba leikraina mangna makhata na fongdokhi mobile data thing hoji matang da apilo bi mobile data se de ko de su confuse over area yam le hedi kaumi ni chu oiba dagi youtubers rum question ba dagi saran turan bhamen ta ga thagat pa do mayam thagat pa ade yen dogna youtubers is na press phaba jeke bisal laga thong thong da changsil pa dagi ekoi da khudong sa da thina ba adu mo kayam le Manipur police ki ko thong basing da so workers se kai mo press phaba jeke amani na la matam da properly phasana check to view I card thulu I card to photo agadi kare kagimba I card photo pon gamdragadi madu mana bili base ke to police ne option di ho mana I card pura kan da do drop yo man de koi pawngi ga uski youtuber ho mark se da ko conflict so ma thole adu paw se moina tan turan hapsan ba sa de ki som na kan na me pawngi sin sina to bani ko da pawngi da ko badram sa adu ko magi ka amachu je ko leiri